Private school gi angang puduna van service tawriba singda tongan balup singna sel gi demand tawriba si khudak gi handok piu haina All Manipur School Students Transporter Association Amssta gi secretary Jimmy Dongbram na phongdokrai Amstta na senduna patsoi part 2 da leiba development committee community hall da pangthokpa association asigi nipalak shiba observation day thoramda wafam asi phongdokhibani thoramadu da Jimmy na makha taraduna van service tawriba sing asi lever category da chingi lever category da chingba sing asida towan ba loop singna sel gi demand tawrakliba si laibak thibani karigomba Amstta na thamjari ba wafam asi tabi daba taragadi van service tawba lepkhigadra haibigi chingnaba leire haiki Nakalamarom Thoramadu da Sarukiyaki ba RK Fortune gi proprietor RK Rameshwarna van service tawriba singasina loriba thodang asi yamna chawba thodang amani haiba wafam thamki Amstta gi president Maibam Kennedy yauna maru oiba organization kaya gi luchingba singna Sarukiyaki ba thoram aduna Amstta gi member oiriba laikhidraba singi photo da laikatu nei kai khumna butki Naga na koi hajira su kan ke chaw ko ko sa se ana moi ki kra ki claim jar imu nu puno hone ngai sida group kuding makki ko ni sel di mating la kom tam da iban gari thauri ba kambu sing imu di pudia da ba ki sibusu ki ba mingon de pesa pu ga moi mating pang gadra na tragan ai si na phabra moi hat ki na phabra ha bi ki sayen na phakku him ben thabu yam yaw le aduna laibak ki chapatna ba laibak si laibak ngakpi ba ngak to budi oyong gani ado level category de laibini si khangbi ga laibak ki yaitung phomdong ba pasa chauna tan boina ubi daga tawbagi mong oidere madum tangdi tahoning de yam thuna madi poto handokpi oina i masi media ki tanda media ki khulong sawalor hajeri